Kurumjari SKTV Manipur Pau Yengbi Pumnamakpo Kundrakpom SANATOMBI Taram Nokchari Ahanbada Maruiba Pau Manipur ki anauba Chief Minister Oigadaba Misakti BJP ki Central Leader Singh Khangadabani Haina BJP ki Legislature Yumnam Kemchana Fongdokri Anauba Mihut Lengak Sembagi Matam Yaure Sel na Laigani Khaliba Mirep Singh Paratam Biba Matam Oire Haina CPI Manipur State Council na Wafam Thamlakli BJP na Luchingba Lengakta Saugat Patokiba NPP Nongtongbam Birena resign Tokibadagi Amok BJP Lengakta Amuk Makhatana Saugat Kre Chief Minister resign Tokraba Matung Manipur ki Rajniti da Achauba Hongba Lakre Ngasidagi Hogadaba Assembly Mifamsu Governor na Null and Void Lautokre Jiribam ki Jakura Thoregi Miyoi Taruku ki militant Singh na Tamtina Hatkibagi investigation Yang Sinduna Jenaba Singh Cherakpi na ba MCPCR na authority da Khangan Kre Amasung Kakmayagi IRB personal Singh degi Sakangdaba Singh na lakiba nongmay mapan gi manungda Nipan security force na amuk lokat pangam Kre Haujik Pau Sandok na Pijari Manipur ki anauba Chief Minister Oigadaba Misakti BJP ki Central Leader Singh na Khangadabani Haina BJP ki Legislature Yumnam Kemchana Fongdokre Nongtongbam Birena Chief Minister ki Famdagi resign Tokraba Matung anauba Chief Minister Khandringai Mang Oinana North AOC da Leiba Imphal Hotel da Leiba BJP Manipur in charge amadi National Spokesperson Sambit Patraga Unaruraba Matungda MLA Kemchana Paumi Singda Wafamasi Fongdoklambani Amaromda North East ki coordinator su Puriba Lok Sabha ki MP Sambit Patra ngasi anganba matamdagi North AOC da Leiba Imphal Hotel da Leiduna Manipur ki honglakliba Rajniti ki fibam asi loisinanaba BJP ki Makoktongba leader Singh amadi ruling party ki MLA Singh unaduna watana kre hairi ngasi anganbada closed door mifam Singda tongan ba miyoi Singh laktuna in charge oiriba Sambit Patraga unakiba Singhi banungda Minister Yumnam Kemchan NPF ki Minister Awangbong Ningmai Speaker T.A. Saitabrata Hairuk ki MLA T.A. Radhishyam Minister T.A. Basanta Kumar Maugi MLA Loishi Dikho Androgi MLA T.A. Syam Kumar amadi Manipur ki Security Advisor Kuldeep Singh su yauri ayukti ki chata ki ba tongan ba miyoi Singha unaduna wakhana ki hairi I came country. The mighty some people who know Lapone. We put them on the target. The best minister resigned of it. Uzu, Santaki Canonina, Kari, like a ticket of somebody knows behind my home. Anauba Mihut, Anauba Lengak Sembagi Matam Yore, Miambu Sel na Lagani Kaliba, Mirep Singbu Paratam Biba Matam Yore Haina, CPI Manipur State Council ge Hanagi State Secretary El Sotin Komada Fongdokre, Hanagi Chief Minister Nongtongbam Biren Ngarang Maki Famdagi, resigned Tokiba Asi Tengmali, Tataruki suspended animation Asigi Matungda, Makpu Amukhana Chief Minister Oina Famda Hanjinanaba, Hotnaram Labadi, Livak Tibani, Hena Fibam Soksilakani Haina, CPI Manipur State Council ge Maiki Digi Fongdorakli, Ngasi Imphal gi Irawat Baban na Pangtokpa Paugi Mifam Amada, CPI Manipur State Council gi Hanagi State Secretary El Sotin Kumar Hai, BJP Lengak Asigi Manungda Machet Kaya Thokna Kairakpagi Fibam Miyamna Ure, BJP ki Kuki MLA Nipan Yauna, Chief Minister Nongtongbam Birenda Saugat Palep ki Bakuire, Masigi Manungda, Haujik Le Horiba Party Asigi Manungda Machet Kaya Thokna Kaiba Hori Haiki, Miyamna amadi CPI gi Maiki degidi Paliba BJP Lengak asi lehenba pamdre maramaduna nauna mikhal tawduna anauba lengak ki mihut khanba haibasi CPI Manipur State Council gi apambani haiki Sotin Kumar na miyamda makhatana appeal tawraduna hai lamdam masida thokliba irang asida miyamda BJP nataba candidate ama Lok Sabha da thaba ngamliba adugumna miyambu sel amadi BJP thak tawduna bot khomgani amadi miyam gi mihut oigani khaliba sing maithiba pibagi matam yaure haina fongdoki Chief Minister say, Center na natraga BJP kampuna
अमुक हन थातो लेरकांदा माबो अमुक चीफ मिनिस्टर द हंजलक्पा हाइबसे मसी के थौरांग दौर बतारगदि मदु याम लाइको थीबा मने अमुके न खुनो थीगनि रूलिंग पार्टी सिगी मनुंदा बचेट अहुम थोड़ काय बता मने अहुम द नतर मरी मंगा और बे आहान बदु कुकी एमएलए तारा काय है बिरेन बिसगत पामद्रे हाय है अदु द नतर तोवान बे एडमिनिस्ट्रेशन की डिमांड हो तोबे बीजेपी मनुंदगी अमुक गसिदी बिरेन बिसिंदो पामबा माबु चीफ मिनिस्टर वे निंदा बकामु बिरेन की मायुक तरीबसे बसिंग मंगको फंगया अदु लोइरेना महाकी महुत्ता बीजेपी मनुंदगी अतोप लीडर अमा सिलकांदा चीफ मिनिस्टर हब्सलक पाइबसे जिक बिरेन की माइकेदगी सो अकन प्रेशर कयामु लोइरेना मोय मसिन मरका मखाताना दुम लान सोगली के लेपाक्सिबु याम साथिर महन दाहली मचे ताना थुगान सिलिबा लेपास लेदन सी म्याम पुछि हाइनाइ लितन वाबो के मायक पुनंगिबा बीजेपी लेंगाक्सी बसिदा बीजेपी की सरकार बीजेपी की अदुब एमएलए सिंह बीजेपी की मंत्री सिंह बसिदा कोई थाजब लेतरे कम्युनिस्ट पार्टी थाजब लेतरे मियाम थाजब लेतरे मरमदुना अनोबो फ्रेश मैंडेट अमा तौनबगी थबक असे बसे कोई कम्युनिस्ट पार्टी में पाइकरबा कोई बसिक सुब प्रेस बिसिदा कोई डिमांड तौरे बीजेपी ने लुचिंगबा लेंगाक्ता सौगटपा तोखिबा एनपीपी नोंथोंगबम बिरेन रिजाइन तौखिबदगी अमुक बीजेपी की लेंगाक्ता अमुक मखाताना सौगटक्रे हिरमसिगी मतांगदा एनपीपी की वर्किंग प्रेसिडेंट अमदी पार्टी की लीडर ऑफ लेजिस्लेटिव सिख नूरुल हासन फोंदोखिबदा एनपीपी ना नोंथोंगबम बिरेन सिंह लुचिंगबा लेंगाक्तगी सौगटपा तोखिबनी मसिगी अचौब मरमदी महाकी लेंगाकना मणिपुर थोकलिबा इरांग असिदा तंगदु लेताबा हंजिल्लकपा ngamlaroi haiba thajabadagini अदुबु महाकना ngarang चीफ मिनिस्टर की पोस्ट की रिजाइन तौखिबा हाइबसी मणिपुर की इरांग असिदगी शांति पुरकलनी हाइबगी थाजबा लेरे एनपीपी असी सेंटर दा एनडीए की पार्टनर अमा ओइदुना लाखिबनी मरमदुना मखा तारकपा बीजेपी की लेंगाक्ता अदुमक सौगतखिगनी हाइना फोंदोखि NPP has withdrawn support from N. Biren Singh government. We do not believe in his leadership because of his failure to restore normalcy and peace in the state of Manipur. Now, the step that he has finally taken means resigning from the post of chief minister is a welcome step towards restoring peace and normalcy. This is what the NPP feels. And we are a part of the NDA allies at the center, and we will always cooperate and we will work together with the BJP in the coming days as a part of the NDA in bringing the state into complete normalcy and peace. अमरोमदा कांग्रेस की एमपी अंगोमचा बिमोल अकोइजम नसु चीफ मिनिस्टर नोंथोंगबा बिरेना रेजिग्नेशन तौखिबगी मतांगदा वाफम कया फोंदोरकली एमपी ना हाइखिबदा मणिपुर की मियाम गिदमक्ता थोकलिबे इरांग असि निंगथिना थबक पाइखटपा ngamba लेंगाक अमा मथौ ताई लेंगाक लेहंदबदी यादे अदुबु सेंटर की याका येंगलगा थबक तौबदी कानदे एकोइना पामलिबदी मतिंग लेना थबक तौबा ngamba लेंगाक अमा लाकनी हाइबगी थाजबलै हाइकी My fear is that if they are honest enough, that they should be thinking we are all that people of the state deserve is responsible government who can handle the crisis, not allow this statelessness to go on forever, and enough is enough. The government of India has been doing this very irresponsible governing through diktats and unconstitutional subversion of the relationship between state and center, and trying to hide behind an incompetent government in Imphal. And I think the Prime Minister is solely responsible for this by outsourcing these things to the Home Minister. I think that must not be forgotten behind his drama of resignation. This is what I think we have been demanding, that there should be a government who is responsible, who can handle this crisis. That's what we are expecting now. Let's see. My only fear is that, it should not be wait and watch, and there's suspicion that if he reinstated again or any other, I think whoever takes over, our only hope and prayer is that we should have a competent government to deal with the crisis. मणिपुर की चीफ मिनिस्टर नोंथोंगबम बिरेन ngarang khangudana चीफ मिनिस्टर की फमदगी रेजिग्नेशन पीख्रब मतुंग मणिपुर की गवर्नर ना अयाबा पीख्रब मतुंग थोरकिबा राजभवन दगी
थादोरखिबा ऑर्डर अमदा चीफ मिनिस्टर नोंगथोंगबम बिरेन अमदी महाकी काउंसिल ऑफ मिनिस्टर्स सिंह अल्टरनेटिव अरेंजमेंट अमा लाक्ट्रि फाउबा मखोगी ऑफिस मखाताना थबक तौननबा खंगन की हाइरी अमरोमदा मणिपुर की चीफ मिनिस्टर ना रेजिग्नेशन तौखिबा असिदगी रूलिंग पार्टी की मनुंगदगी कनाना चीफ मिनिस्टर ओइरकनी हाइबगी वाफम हेना मयक सेंगलकली मियामना पारिबदी अनौब चीफ मिनिस्टर असी मियोय मरीदगी लाकनी हाइना पन्नरी मिनिस्टर टीएस बिस्वजित मिनिस्टर गोविंदास कोंथौजम स्पीकर टीएस सैतब्रता नत्रगा मिनिस्टर युमनाम खेमचाना ओइरकपा याय हाइना पानरी ngarang numidangdagi Imphal gi mafam ayambada army amadi paramilitary force singna akanbit ngak senbagi thabak paikhalakpagi mamitari Kangla gate ki nongchup thangba mafamda sanjan thonggi mafam singda amadi chingmaironggi mafam singda security force sing thamjilakpa si ngasi fawba leiri hairi amaromda governor Ajay Kumar Balana thorakpa cherol amana constitution gi article 174 gi clause 1 gi matung inna Mamangda Taranithoi Shuba Manipur Legislative Assembly gi Taret Suba session pangthoknanaba sumon kaukrabasu Houdribanina masi null and void oire haikre Amaromda MU gi Law Department gi Head of Department Professor Dr. Yumnam Premanandana SKTV da akhanana fongdorakpagi matung inna Animate suspension leiriba tha ani fawbagi manungda anauba chief minister na lengak semnaba claim tawrakpa natraga governor na chief minister oibe yai khanba miyoi aduda claim tawnaba hairakadabani suspended animation matamasi PR leibaga chapmanai yamdrabada chayolamagi manungda chief minister ama hafaugadabani haina fongdoraki Thoglibe irang asigi manungda English ingani kunga marigi November thada Jiribam gi Borobekra subdivision gi Jakura thordagi pikliba angang ahum amadi nupi ahum punna miyoi taru kuki militant singna faraga hatkhiba thogdok adugi investigation yangsin handuna Chenaba Singh matik chaba chairak pinanaba Manipur Commission for Protection of Child Rights MCPCR na marilainaba authority singda khangankre thogdok adugi matangda commission asina haktengnana chatuna thizilluba amadi Pangthokiba sitting singi recommendation sing Chief Secretary DGP Commissioner cum Secretary Social Welfare Commissioner Education SCERT Commissioner Law Yauna Health Services amasung Social Welfare gi Director da thakre recommendation singi manungda leikidrabi singi imung manungda ex gratia atubada pibagaloinana legal amasung financial support sing ningtina fanganana ba death certificate sing piba Thogdok adugi matangda laukatkiba case ki investigation gi khongjel yangsin hanba investigation gi report matam chana lankhatpa yauri masigi matakta awabataraba imung sing yauna IDP singda psychological educational healthcare support piba child protection mechanism hena mapangal kankhat hanba hingnabagi lambi piba amadi Hena safaba mafam singda IDP sing lehenba asina chingbasu yauri hiram sing asida laukat ki bathabak singi report commission asida matam chana lankhal angnabasu marilainaba agency amasung authority da khangali Thasigi haukiba tang nipan gi numidangda Thawbal district kakmayaida hangba police outpost leiba IRB personal singdagi sakhangdaba miyoi singna overpower tawduna pukiba nongmai mapan gi manungda nipandi security force na recover tawbangam kre police ki pauna hai numit adugi numidangda outpost aduda afaba makhal gi khutlai paiba sakangdeba miyoi kuntra rom laklaga SLR taruk amasung AK rifle ahum overpower tawraga pukibani thawdok aduda chenabani haiba miyoi ama security force na fauki faraba miyoi adudi lalholup KCP gi moirang pural mamang laikai degi Hizam Ningtem Singh Chahi Nifuga Mapani Mahakpu Makhatana investigation Chathabagaloinana Ngarang Chingnaba Mafum Kayada Operation Chathabada Ngamukongi Chingkongi Mafum Singdagi Nongmai Nipan recover Taubangamki recover Taukiba Kolai Singh Adudi AK rifles ahum amasung SLR Mangani Tawdok adugi matangda case ama lokatuna Makhatana Tizinba Hokre Hairi Nakalamaromda ngarang Imphal East District ki Manung Channa Lamlai Police Station na konba
Telo Makha Lekaida Leramba Lalholuf NRFM gi Lotfam Ama Security Force na Tugai Kibagaloina Lalholuf Asigi Kedar Taret Kusukulaiga Konana Fare Police ki Pau na Hai Akaknaba Pau Amafang Badagi Security Force ki Apun Batimna Mafam Madu the Changsin Duna Lalholuf Asigi Lotfam Adu Tugai Bangam Kibani Security Force na Fagat Kiba Kedar Singh Adudi Moirang Tem Somokanta Singh Atopaming Pakpa Chehi Kungetaru Thongam Iboton Singh Atopaming Thawyangba Chehi Kuntraga Mari Haisnam Rohit Maitei Atopaming Mangangamba Chehi Kuntraga Nithoi Yaikom Inau Singh Atopaming Chinglai Chehi Kun Namerakpam Jotin Maitei Atopaming Firepa Chehi Kuntraga Humdoi Ningthauzam Prem Kumar Singh Atopaming Punsirol Chehi Kuntraga Nithoi Amasung Hemam John Singh Atopaming Athoiba Chehi Kuntraga Humdoini Makoidegi Life Round Taramanga Yauba Magazine ka Konana A1 Assault Rifle Ama Life Round Taraga Humdoi Yauba Magazine ka Konana AK-47 Rifles Ama Life Round Taranito Yauba Magazine ka Konana Insas Rifle Ama Life Round Kuntra Yauba Magazine ka Konana SLR Rifle Ani Bulletproof BP Jacket Manga Mobile phone ahum amasung wallet ani recover tawbangam ki tawdogadugi matangda police na case ama lokatuna makata na tizin ba hokre hairi Koireng na luchingba UNLF na lub asigi lanmi sangluf MP na safong lakpa chahi kuntraga nipan surakpagi mapokomon ngarang mai pak na pangtokre hairi Aina Tingkraba Lalolub Asigi Department of Publicity Secretary M. Sakken na Thorakpa Cherol Amada Tauromasi Manipurgi Manung Amasung Mapanda Ladyba Party gi Central Headquarter MPA gi General Headquarter Training Center Technical Headquarter Sing Amadi Mapalaipa ki External Amadi Regional Affairs Headquarter na Chingba Tongan be unit singda pangtokre Numid asigi mapungoiba thauram yawol ihoda thawaina pontha pikraba Atawusingi mafamda minute ani 2 minute leptuna ikai khomnaba utki lupki luchingba singna thauramga mari lenena warol pibana chingba maru oiba thauram oiki hairi MPA gi mapo kumon thauram asida Imalai Park Manipur gi ningkha tambagi lantheng asida ngasi fauba khongpham hongdana chetna lepminariba amadi India gi loilam lainga ki mayokda lantheng minariba yawolop singsu sarukya ki hairi Ngarangi kumon thoram asi mai pak na pangthuk na ba hotnabada makal kaya gi mateng pirakkiba amasung thoram asida sarukya kiba ireicha pomnamaki mafamda koireng na luchingba UNLF MPA na tawbiman khangba utli haina cherol asida palakli Lambi da chatlamba miyoi ama sakangdaba singna nongmaina kaptuna hatlamle pawasigi matung ina angom laikai romdagi lakpa swift car amada tonglakpa sakangdaba miyoi singna ngasi nungtil Imphal East ki moirang kampud gi lambi ki mataida mahaki cousin ga chatlamba miyoi ama nongmaina kaptuna hatlambani hairi Tawdok adu da laiki draba miyoi adudi moirang kampu awang laikai dagi El Ibomcha ki chehi taranipan suraba machanupa Laishram Malem Nganba atopaming Thonau kawi hairi mahak tawdok tokfamda adumak laiki dabani hairi amaromda mahaki cousin su nongmaina kaptuna hananaba hotnarambadagi sining chitta hinghore hairi hawjik fawbagi oinadi kanana kari maram gidamakta thawong adu chatharambano haiba khangbangamdri hairi Council of Higher Secondary Education Manipur Kosem na Lauba Class 11 amadi Class 12 ki Borobekra Higher Secondary School gi Exam Center Jiribam Higher Secondary School da Hong Kibadigi Borobekra Higher Secondary School gi Class 11 amadi Mahiroi Singna Borobekra Higher Secondary School da Exam Center PB Drabadi Exam Tharoi Haiduna Admit Card Singh School da ngasi pung Taranithoi adwaida pisinkre masing yamlaba Mahiroi Singna aikogi school da Exam Center PBU Karigumba Exam Center PB Drabadi ekoi exam tharoi haiduna wafam kayasu Mahiroi Singna Fongdoraki Ningsing Bayai School asigi Mahiroi Singna Jiribam ki Deputy Commissioner da memorandum ama pishinduna Borobekra Higher Secondary School da Exam Center ohen binanaba haijagibasu laikre ICDS project Imphal is one na sinduna ngasi sawombong dalaiba CDPO office ICDS project Imphal is one da Beti Pachao Beti Parhao gi makada lingkhat kiba nupi macha singgi oiba saksam angarwadi amasung
2.0 gi awareness campaign amasung enrollment drive ngasi pangthokre thorom aduda DPO ICDS cell Imphal East B Sonamani Sharma CDPO ICDS project Imphal East K Devananda Maitai RIMS Imphal gi Department of Clinical Psychology gi Assistant Professor Dr. L. Roshan Su thorom aduda sarukyaki Hanuman Thakur Khoirambada ayet apan pijaroi loinana mongba hanbada irat thongni pangthokpadasu ayet apan pibirakanu haina lining thau mongba hanba thaugalukki thaubural Chingabam Nandalan Angom Chana Fongdurakli ngasi Manipur Press Club ki thang Jingholda lining thau mongba hanba thaugalup na sindana pangthokiba ahan baning sing thauram lining thau mongba hanba khubam lensi mari leinaba Nandalan makha taraduna ing lising amaga chatret supna mapan amadi lising amaga chatret kunga tarukta matamadugin ning thawpam haibana yathang matung inna ipai pusingna latlamba mongba hanba lining thaw sana mahi panthoibi yauna tongan tongan ba umanglai amadi laifamlen kaya ama mangta khanduna ramandi dharma chatnaba khanganki ramandi dharma chatlu yadaba ipai pu kayana mongba hanba umanglenda punsi mangki Madugi matungda Hanuman gi mitam saraga mandir sajinduna mongba hanba kubamlen bu thupchinki amadi Hanuman Thakur Mahabli umang haina namfu da maming onthokpiki ipai pu gi nat lining lambi masak khangna hinglabadi isagi saktam khangna hinjaba khunai ama soidana oigeni loinana Hanuman Thakur bu thajaba miyoi singna lining laishon tawbada ayet papijaroi mongba hanbada miyamna irat thawni tawduna khurumbadasu ayet apan pinaroishi haina apil tawki Laning thong mongba hanba si mari umanglen hariba khubamasi Hanuman Thakur Mandi amadi Mahabali umang haidana maming otok khibadagi mongba hanbagi khubamlen asi maming pawba mutkatawagi ngaira aba khudung thiba mayam asigi tungmang kanasu urakrabada taibang mapu ningsinglaktana maitai macha oiba aikoina aikoi ipai busing khubambu hanni yankaluba matamdadi thangjing changba yaramdre kukil thingaga leirame awangkabu changba yaramdre aduga bongbu maru changba yaramdre nungthong changba yaramdre aduga Imphal sargi mayonda leiba ihan hanbu khubam nhareba mongba hanba khubam phawda kangbu amana Hanuman Thakur la leba isilnau singna maitegi lai khubam leite changba yaroi haidana ayet apan pidana maiteina ningtamna phorba phangakta se masi aikoigi mangjaba asonbani adana tungi mirongi damuktadi aikoigi saktam masi ngaknabagi damakta aduga loinana aikoigi na chawkhat han bai base khubam chawkhattana khubam leitana na chawkhatpa yaroi Fairen gi Thanilda chahi khudingi pangthoktuna lakpa nongkrang ihanba thoram handak chahi gi oinasu lakleba yumsa kaisa numit Fairen gi Thanin numit Lilong irongda pangthok lagani haina lining thaw sanamahi thogal kanglupna miyamda pauje lakli ngasi fasemar da leiba haying khongbal ufong yumpham da leiba lining thaw sanamahi temple board pangthok paugi mifam amada lining thaw sanamahi thogal kanglup ki Parau Hanjaba Namairakpam edition hai nongkrang ihanba hairiba Lilong irongda iruppa thoram asi lamdam asigi ningtho Okendrajit ki matamda kumja lising amaga chamapan humbudra marida Lilong irongda iruptuna lamdam asida mamangai matamgi ipai puna chatlamba sanamahi liningda amuk hanjinnanaba thoram asi pangthokpa hokibani haiki thoram asi makha chatharakpa oina Jiribam Turel Assam gi Kasar gi Nungfau Turel da pangthokani Pare hanba ningthau hainasu khangnariba ningthau Okendrajit na pangthok lamba thoram asida lamdam asida amadi Jiribam Kasarda leiriba sanamai lining thajaba mipum khudingmangna saruk yabinaba mahakna apil tawki Thoramsi pangthokpagi yamna mapung oiba maram haibajaba tare masi Manipurda matam sangna koina tongan tongan ba totopa lining mayam ama chaluro matungda akogi Manipurgi iningthau Okendrajit ki sana haktakta ing lising amaga chamapan humudra marigi phairelgi Thanilda mapung oiba thoram pangthok jagadoriba long irong sidaisda koina nongkrang ihalle haraga nongtang irupe haraga amuhana hana akoina chipai puna chalamba sanamahi liningda muk halakhiba duga iningthau Okendrajit pu koina parei hanba haiba mingthon si lawre haraga amuhana sanamahi liningda halakkhibagi thorom du ningsingjare haraga koina sanamahi thon kanglupna sillaga masigi nongkrang ihanbagi thorom si pangthoga lakchabani aduna hairiba thorom sida Manipur gi tongan tongan ba kogi lining amadi kogi chatnabi ga mari lenana leibiriba lupsing kogi lanai mioi sing khudingmakna hairiba mistage da lakpiri hairaga kogi thorom si
ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯁꯥꯝꯒꯤ ꯅꯨꯡꯐꯧ ꯇꯨꯔꯦꯜꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯖꯤꯔꯤ ꯇꯨꯔꯦꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯤꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯀꯥꯡꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯕꯅꯤ लीला ड्रामा हाइबसी वे ऑफ लाइफ अमनी एंटरटेनमेंट खक्त नते खुनाइबु नैनबनी खुनाइद ममी ताहनबनी हाइना केडीयू डायमंड जुबली सेलिब्रेशन कमिटी के कन्वेनर बॉबी जेम्स वाहेंगबमना फोंदुरकली केडीयू डायमंड जुबली सेलिब्रेशन कमिटी ने सिंधुना ngasi केडीयू लिंखतखिबा हुम्बुद्रा मंगा एनिवर्सरी डायमंड जुबली सेलिब्रेशन कुंबी कांगजेबुंगदा पांगथोकिबा थौरम अदुदा बॉबी जेम्सना मखा तारदुना खुनाई अमा सेमगतलकपदा लीला ड्रामाना लौरिबा थौदांगसिंग असिगी मरु ओइबा अदु ngasiगी मियाम अमदी हौगलकलिबा नहारोलसिंग असिदा मसिगी कानाबसिंग अदु खंगहन्ननबा मथौताई हाइकी थौरम अदुदा केडीयू लिंखतपदा अचौबा थौदांग कया लौरंबा याउना केडीयू गी लायोइख्रबा आर्टिस्टसिंगी फोटोदा लैशु कत्तुना इकाई खुमनबसु उतकी हुम्बुद्रा मंगा सुरबा एनिवर्सरी डायमंड जुबली थौरमगी सोवेनियर अमसु फोंकीबगा लोइनना केडीयूगी आर्टिस्ट सिंगना चिंगतम लानमी हाइना मिंगथोनबा ड्रामा अमसु मियामदा खुदोल तमकीबगा लोइनना स्कूलगी महैरोई कयाना कल्चरल थौरम कयासु उतकी Drama Lila is a way of life. See that tonality entertainment khaknatte. Masi samaj bu nahi na. Samaj si bu mami tahan bane. Awas sing na Manipur da gandara ko matam sida. Chai chani muki mamang da thokri ba. Wari se. Masi akoi na hong na akoi gi masi gi ori ba Manipur gi tambu lai ta da ba. Adu gi matam madu da Hera Chandra na pigi ba basan magi statement man sing se. Still na si sure relevant ori ba. Adu bu akoi gi miyam na di madu thok sha da gum tawri ba. Akoi gi education system na akoi gi patriotism, akoi gi nationalism si masi cover tawang amdaba masi shok ngamdabagi mami ma yang chaw no yeba ichang thorba kunai ma sengolak pada lila drama na lori ba thogang sing ase akoi pura mane entertainment gi danatana educational gi perspectives of the lila drama du gi importance significance do madu masi tin biri ba miyam sida hogolak ba na harol sing asida madu gi importance du khangna na ba haina hajadragasu pangjadragasu samsamna pangthok sabani मोनसांग ट्राइब ना क्रिश्चियन लाइनिंग चटपा चही चामा सुरकपगी मोनसांग नागा क्रिश्चियन सेंटिनरी सेलिब्रेशन की थौरम ngasiदगी हौक्रे सेलिब्रेटिंग गॉड फेथफुलनेस हाइबा थीमदा मोनसांग नागा बैप्टिस्ट चर्च एसोसिएशन MNBC एन सिंधुना चांडल डिस्ट्रिक्ट की जाफौ खोरिंगबुंगदा लेबा मिशन सेंटर दा पांगथोकिबा पालन थौरम अदु MNBC एगी अहानबा एजुकेटिव प्रेसिडेंट NG रोलैंड सेंटिनरी सेलिब्रेशन की फिराल चिंकतुना हौदोकी पालन तौरकपा हौदोकपा अदुदा सरुक्या किबा मियोय सिंगना करमना मोनसांग ट्राइबना क्रिश्चियन लाइनिंग हौकिबा अमदी ईश्वर की अफबा वापाउ सिंग संदोक्तुना हिंगलक्किबगी हौकिबा वारी सिंग नौहोनना निंगसिंगकी सेंटिनरी सेलिब्रेशन असिगा मरी लेनना मोनसांग थियोलॉजिकल एसोसिएशन MTA की प्रेसिडेंट रेवरेंस डॉक्टर NG मोलारिंगना फोंदोकिबदा मोनसांगी मियामबु ngasi फाउबा ईश्वरना थौजान बिदुना लाकली मियामने ईश्वरबु थाजदुना थबक तौबियु हाइकी लमकांग नागा बैप्टिस्ट एसोसिएशन LNBA गी क्वारियर सिंगनसु हिम सिंग खुदोल तमकी लेवा सारै बैप्टिस्ट चर्च अमसुंग चांगहे बैप्टिस्ट चर्च की माइकैदगिसु स्पेशल सॉन्ग सिंग खुदोल तमकी ngasi gi ahoba numita celebration asigi souvenir amasu फोंकी चही चामा मपुंग फारकपगी थौरम असि हयेंग लोइसिनगनी सेंट्रल एग्रीकल्चरल यूनिवर्सिटी इम्फाल की पोस्ट खर लौननबा इंटरव्यू सेंटर गुवाहाटी द ओइगनी हाइना थौरांगलिबा असि इम्फाल द ओइना तौगदबनी हाइना पीपल्स एक्शन फॉर नेशनल डेमोक्रेटिक मूवमेंट पांडम की माइकैदगी फोंदोरकली पांडम थादोरकिबा चेरोल अमदा काउ इम्फाल की असिस्टेंट रजिस्ट्रार अमदी असिस्टेंट कंट्रोलर लौननबा नोटिस थोक्रे पोस्टिंग असिगिदमक अप्लाई तौरकिबा कैंडिडेट मसिंगना लिसिंग अहुम रोमनी अदुबु स्टेट असिगी इरांगना वाहल्लबा मियाम अमसुंग ओरिबा सेल तुंगी फिबम असिगी येंगलगा कैंडिडेट अमना इंटरव्यू यावब चटपदा लुपा लिसिंग कुंट्रा दगी हेना वांगना चादिंग तौगदरी चतोक चचिन की अवाब असिगा लोइनना थेंगनरिबा खुदोंग चादबा असि कोखन्ननबा इम्फाल द सेंटर ओहेनबिउ इरांग थोकननबा थौरांग बिगनु हाइदी
Nambol Khori Fabadagina, Kumbong Taba, Haibong Pokpi Lambi Asida, heavy loaded commercial vehicle Chetpada, Ating Batamle Hairi, Foijing Chingning Juvenile Club, Foijing Chingning, Nupi Kanglup Amasung, Kulgi Committee Maike Digi, Fongdora Kibada, heavy loaded commercial vehicle Kaya at Akam Latana Chetpanamaram Oiraga, Lambi Asida, Chatok Sasin Tauribamiam, Maru Oina, Mahirui Singda, Kudong Chadabakaya, Mayok Nahale, Amaromda, Lambi Asi Pikpada Natana, Lambi Asriba, Foijing Chingning, Nodia Tong Asi, Lord Pubangam Dabadagi Tong Asi, Makatang Basarukta, Ninkaiba Horakle, Maramaduna, Tasigi Tang Taragani Twigi Ayupung Manga Degi Horaga, Lambi Asida, heavy loaded commercial vehicles sing Tong Asi Landuna Chatpada, Ating Batamle, Marilenaba Department Asu Atubada, Semjin Binanaba, Pukning Jing Silakli. Thoglibe Irang Asida, Bisnupur District, Manung Chanba, Kainauda, Kunja Singh Ngak Seliba, Kaino Tongtak Maning Laikai Deleba, BDF Singh Laingakna, Loktok Nanaba Honarakbabu, Yaroi Haiduna, Kaino Tongtak Maning Laikaida, Ngasi Wakat, Ngasi Miamna Wakat Mifam Pumkre, Kongjangadu the Saruk Yakiba, W. Homesor, Na Fongdokibada, Tamtiraba Kuki Narco Terrorist Singi, Lichet Asida, Tatana Nongway Kaptarak Liba Mafam Asida, Supnatagi BDF Personal Manga Kak Leba Asi, Loktok Nanaba, SP Bisnupurna, Honarak Liba Asi, Tobiganu, Masna Miamda, Mipai Behena Pohangani, Amarom the Kulai Lakpagi Taudok, Amuk Handak Torak Liba Asi, Kaino Kunja Singi Kalaga, Mafam Asida Tobiganu Haiki, Lema Pokpam, Rebati, Lema, Kobi Nupi, Amana Fongdokibada, Kuki Narco Terrorist Singna, Leptana Landarak Liba Mafam Asida Ladyba, BDF Personal Sing, Loktok Payaroi, Miamgi Apamba Asigi Mayokta, Tabak Torok Labadi, Tidim Lambi Ting Bayauna Akan Makong Jankaya, Jangsilakani Haiki. Hauze Kaino Tongtak, Awang Lekai, Bishembu District Manunga Ladybasida, Lazariba State Port Singasi, Bishempuri SP Nasingana, Aquilo Kalani, Lotoni Haidana, Hybrid Pasaquil, Amna Labictivan Masito Bigano, Mapamsi, Harletana Nome, Capsule Bazaga, Evanina Mapam Security Post Lotopiaroi, Kanakana Gumbasinasu, Red Zone areas in the Security Lazarib Singastagi, Nome Lakpagi, Toriba Sia, Zagasida, Tobigano, Mapam the Kagumba Tobata, the Quemara Pavi, Imaivel, Clubki, Lazariba, Kungangi Music, Nakwe, Madu Tanazagani. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯂꯥꯟꯐꯝꯅꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯅꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯉꯔꯥꯡꯃꯛꯇꯁꯨ ꯗ꯭ꯔꯣꯟ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯜꯂꯒ ꯃꯤꯄꯥꯏ ꯊꯕꯥꯏꯕꯗꯨ ꯄꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯑꯣꯏꯖꯔꯤꯕ BDF ꯃꯉꯥ ꯑꯁꯦ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯗ ꯊꯥꯕꯤꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯉꯔꯥꯡꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀ꯭ꯂꯕꯀꯤ ꯑꯃꯗꯤ ꯏꯕꯨꯡ ꯏꯄꯥ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯛꯂꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯁꯨꯝ ꯇꯥꯕꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯤꯗꯤꯝ ꯂꯝꯕꯦꯟ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯤꯡꯂꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯀꯅꯤ Manipurgi Ngamkai Ngaktuna Kannanaba Hotnabada, Faduna Atoba Atobi Kaya, Loi Taki Mamafam Andaman and Nicobar Islanda, Jaliba Jahi Asigi Agastaraga Humdoida, Patriotic Writer Forum Manipurna, Tizin Kongchet Amachat Anaba, Sem Sare Haina, Forum Asigi General Secretary, Rakesh Nauremna, Fongdokre, Manipur Press Club Ki Lokta Koldangasi Pangtokiba, Patriotic Writer Forum, PAWF Manipurgi Annual General Body Meeting Amadi, Tarataret Suba Foundation Day Thoronga Mari Lenana, Rakesh Nauremna Makataraduna, Assamgi Hojaida Patriotic Writer Forum PAWF Manipur Amadi Manipur Women's Literary and Cultural Organization Hozaina Kutsamnaduna Hozaigi Nandapur Amadi Gobindapurda Lamyan Behizam Irabot Amadi Nupilangi Statue Kinbangamki Hojaide Kinba Ngamkiba Nupilangi Statue Sina Ahanba Statue Amasuni Matang Chahi English Singani Kungataruki Foundation Day Nanganaba PAWF na Tripurada Mitaina Ihan Hana Kunda Kiba Mafam Mekili Para Ngasina Chavagan Oina Ladyba Mafam Asida Memorial Stone Ama Kindanaba Tripurada Ladyba Mitai Community Amadi CSO Singa Kutsam Naduna PAWF Manipurna Honeragani Haiki Thoramaduga Mari Lenana Laikraba Forum Gi Member Oiramba Kuraijam Nimaichan Professor Joda Sanasam Sagolsam Indakromar Raghu Lesangtem Angam Jatung Chiru Keso Singh Irengbam Dr. Tiam Suresh Ngatem Ravichandra Nongmaitem Singhajit Mani Tayanjam Naroibam Samungo Chana Lukoigi Photo da Laisu Katuna Ikaikum Nabotki
Handak lakadova 2020 ga 5 ki ngasi aba numisdagina 2060 foundation de gi manung chigi manungda Tripura da maitai sing na ihana na khunda ki mumpham si mekli para harga khang ana Tripura gi maitai community sing organization sing ga tairab torakanda hair mafam se historical site amoina maitai na khunda mafam ama oina tungi miro na khango na wi da mafam sa memorial stone lama statue mai khoi ahan ba khongthang oina masida khoi priority pizza rakanda pangthok saragani patriotic writers forum laibak ningba ai besing look asina adungai manipur gi ngomkhai ngana na ba manipur kanna ba gi namakta athauba thaubi kaya ama loi thaki mafam andaman nicobar da akoi ai besing gi thizen khongchat koi sei ji man august ki tang 13 doise koi masi koi target tori maste koi chachagani athauba thaubi sing na ona biramba thambiramba manipur kan ba hai basa makoi gi ngomkhai saktam nga kai ja laihori ba hingori ba koi gi thodang oi aduna koi hairi ba forum aniasa सही सी को फायदे यूनिक थोरम पांथोक चनब थोरंग तौजबनी पाउगी मरक थटना अतेनब ब्रेक अमा ब्रेक की मतुंगदा मियामबो अमुका ना तराम नोकचरी मखाताबा पाव All Manipur Democratic Student Organization AMDSO अमसुंग Reformist Student Front RSF अनिना पुन्ना सिंधुना हौकिबा नवंबर 10 दा पांगथोकिबा First State Level Knowledge Olympiad 2024-25 ता मकोक मतंग तारकलबा महिरोई सिंगदा ngarang manamathum yenthoktuna pungning thogotkhre Lilongda laiba Bright Brain Institute ता पांगथोकिबा थौरम अदुदा First State Level Knowledge Olympiad English ngani kunga mangada Class 8 ki oina Sandor Robert Higher Secondary School gi mahiroi Makak Mayum Jet Sohel Class 9 gi oina Bright Brain Institute Lelong gi mahiroi Kulsum Amadi Class 10 gi oina Just Divine Standard School Paubitek Lamkai gi mahiroi Makak Mayum Taskiana Ahanba Manasing Lowki Kunai asidagi mangluraba taksi khasi chanalonchat amuk hana hingat hanaba hotnabada amadi thawai panba jiba singa phauba marup oiduna lan yaudaba malem amagi yumfamda Universal Friendship Organization a pausel puduna chatli haina UFO Central ge General Secretary S Yohen ba meiteina phongdokre UFO na sponsor tauba meitei huyen lanlong symptom sanglen Khoijuman brand safong lakhiba chahi ahum surakpagi Rising Day thoram Khoijuman Bazar Community Hall da ngasi pangthoki thoram aduga mari lenana S Yohen bana makhataraduna ngasi lamdam masida hingminnariba maselgi marakta machin manauni amadi nupi angangni haiba khaktana hatna sunabagi thoklakliba thodok wathokaya asi khunai asida mamangai matamdagi thamlamba thaksi khasi kaitharakpa asina ahanba maram amani thawai panba hingminnariba singi marakta thokliba pamdaba thodokaya asibu lepnanaba mamangai da maitei ama oina kari lichat sajat chatlami fijet chakchana chingba chanabi kaya asi nauhongna na hingat hanaba Universal Friendship Organization na miyam dangasi fawba paujal piduna lakli haiki अहम अखोई लान याद मालेम सेम जारगे अखोई नुसीनब चंगी अखोई मियोब नतब मालेम थवाई पाब खुद अखोई मरुब हाईतारे अखोई गमेना हाथोनदब अदमकु अखोई जीव हालीगैदी अखोई मसेन हाथ पाइब वखलसे लमजिंग अखोई मियोबसे शांति लेरक्तब अखोई हुजिसे लान की मैरी चुरप हाईतारे डिसिप्लिन लेरक्तब अखोई पुनमक थोले अहमद अखोई ऑर्गनाइजेशन से डिसिप्लिन अखोई थकी गासी हिंगनब होनबने अखोईना लेबाक मियाम अखोई पीजरी पाउजरसे अहल लमन मसक खंगना इमा इपा मसक खंगना अखोइसे याम थक्सी गासी लेना हिंगिनबा अदुम खुरो अमा ओरगदि अखोई मैतैना ngasi अखोई मसेन मार्क हानारिबा सुनारिबा अखोई मसेन सिनाद्रि मयामसे मासे अमोना हिंगलक्तना
हानगी थक्सी कासी याम फजब हाइतारे सिगा लोइनाना अखोई मैतैना क्रमाइ तौना हिंगामी करी चारमी अदगी पिजे चाकसेता युम पालब नुपीना करी पिजे सेलमी अदगी युम पांद्रि लैसाबीना करी पिजे सेलमी ngasi मांग्रबा हाइतारे पुनमकसे मौजु लैसाबीसे दम चामानबो पिजे सेलपा सो मयामसे अखोइदा फत्तबा क्राइसिस मयामसु थौलेको मिनुंगसी लाकपा हाइसे नुंगसिना जेहारगदि याते चानाबी मानबा ताइ अदगी आइगी धर्म लानिंग लाइसोन मानबा ताइ अदगी वाखल मानबा चंगे Kaisamthong Ahanthem Laikai Maira Sang amangasi achamba thoram amagaloinana social worker Ilangbam Johnson na Laikai asigi Maira Paibida khutsinakre Ahanthem Laikai gi oiba Maira Sang amangasi fauba leitaba adugi khudong chadaba adu yenglaga Maira Sang ama thambibagi damak Athem Laikai Ahanthem Laikai nupi chawkhat thorang loop amadi Nambul Mapal Youth Club Kaisamthong Ahanthem Laikai gi maigaidagi Ilangbam Johnson bu thagatwa phongdorakli UFO Yaripok Top Chingtha Battalion के Secretary ओइना मतम सांगना थौ पुरंबा Yaripok Top Chingtha मथक लेकाई दिगी लेखिद्रबा लोइतोंग बम धनंजोय मैतेगी मंगानी लेहुन तंबगी थौरम ngasi Yaripok Top Chingtha मथक लेकाई दा पांगथोक्रे थौरम अदुगा मरी लेनना तोंगान तोंगान बा मफम दगी लाकपा UFO गी थौमी सिंगना हिकत लेकत तंबगा लोइनना लेखिद्रबगी मफम दा इकाई खुमनबा उटकी अमरोमदा UFO Central Headquarter Hypok ki maikei degisu awaba phongdokpaga loinana leikhidrabagi imong manungna nanghoriba awabadasu saruk yari haina UFO Publicity Secretary Tongbram Wanglena phongdurakli Loktak Pat ki Champu Khangpok Floating Island Village Ladiba Self-Help Group mangagi members singna saruk yaduna Champu Nupi Apunba Bilas Level Federation Koba BLF ama ngasi semkre Manipur State Rural Livelihood Mission MSRLM Bisnupur CD Block ki makhada nauna semkiba VLF asigi President ta KH Kiran Bala BPS Premrasi Secretary O Apabi Joint Secretary O Bimola amadi Treasurer da S Tampasanabu Kanki Hojik Sanabagi Pauda Thasigi Ahumdagi Tagel Dalaiba Sai Complex ki Turf Ground Chatharakiba Tara Mangarak Suba Sahid Monoranjan Singh Memorial State Level Open Football Tournament Inglisangani Kungamari Kungamangagi Sisana Kibada Matchta Asufai Mai Pakre Azadi ka Amrit Mahotsav ka Mari Lenena Manipur and Nagaland Sector CRPF Amadi All Manipur Football Association ki Mityang Makhada Humpumapan Suba Battalion CRPF Amadi Imphal West Football Association na khutsamnaduna chathariba tournament asida Asufaina Class Abu Panjal Mari Amada Maitiba Pikibani Asufai gi Mai Pakpagi Panjal Singh Adu P Soromani Thangsangna Ani Ayekpam Tom Joseph Singh Amasung Matahanmi Ningsengna Amamam Chanki Aduga Class Agi Amata Ngairaba Panjal Aduna Mukul Sekhona Chankibani All Manipur Football Association Amphana Sinduna Kurai Lamlong Artificial Turf Ground Amadi Sagolmang Playground Chathariba Tarataret Suba Manipur State League King Asi Sanakiba Match Singda Nako Amasung Upa Maipakre Nako Amasung Neroka Anina Sanakibada Tim Akan Balamba Tauna Kibada Ahan Bahafta Panjal Amata Janaba Ngamdana Leki Ani Suba Haf Sanabada Nako na Nerokabu Panjal Ani Sinoda Maitiba Piki Amaromda Ani Suba Match Oina Upa Amadi Trau Anina Sanakibadana Upana Traubu Panjal Ahum Sinoda Maitiba Piki State League Asigi Hayang Nungtil Pong Tarani Toy Makai Taba Matamda Lamlong Artificial Turf Ground da AFC Amadi Klasana Ahanba Mesta Aduga Nungtil Pong Ani Makai Taba Matamda USA Amadi YPHU na Lambatang Nuragani League Asida Punatim Taragamapan na Group Ani Thok na Kaidoktuna Sarukyari All Manipur Polo Association Ampan Sinduna Ngarangdagi Imphal gi Mapal Kangjay Bungta Chatharakliba Age Junior Boys Under 16 State Polo Tournament Inglisangani Kungamangagi ngasigi match singda Sambadon Ayangba amasung Thobal District Polo Association Mai Pakre Ahanba Ground gi KAMMRS Team B amasung Sambadon Ayangba na Sanakibada Sambadon Ayangba na
KAMMRS Team B bu Panjal Taruk Amada Thoiki Aduga Anisuba Mates ki Sanaki Badana Thawal District Polo Association na Assam Rifles Public School bu Panjal Nipan Amada Thoiki. All India Football Federation AIFF ki mityang makada All Manipur Football Association Amphana Sinduna Chathariba Taratare Lak Suba Manipur State League English Singani Kunga Mari Kunga Mangada Ngasi United Progressive Adults Association Opa Mai Pakre Lamlong Thongkong de Laiba Artificial Turf Grounds Ngasi Sanakiba Taranithui Shuba Match da Upana Tidim Road Athletic Union Traubu Panjal Ahum Sinoda Maiti Papi Kibani. Aroibada Maroiba Pausing Amuka Hanapijari. Manipur ki anauba Chief Minister Oigadaba Misakti BJP ki Central Leaders singna khangadabani haina BJP ki Legislature Yunam Kemchana Fongdokre. Anauba mihut Laingak Sembagi matam yaure sel na laigani khaliba Mirep Singh Parat tambiba matam oire haina CPI Manipur State Council na wafam thamlakle. BJP na luching balaingak ta sogot pato kiba NPP Nongchongbam Birene resign taw kibadagi amuk BJP laingak ta makata na sogot kre. Chief Minister resigned to Prabhamatung Manipur ki Rajniti da achoba ohung balakre ngasidagi hogadaba Assembly mifam su Governor na null and void lautokre. Jiribam ki Jakurathur dagi miyoi taru kuki militant singna tamti na hat ki bagi investigation yang sinduna Jenaba Singh Cherak pinana ba MCPCR na authority da khangan kre. Amasung Kakmayai gi IRB personal singdagi sakangdaba singna lakiba nongmai mapan gi manungda Nippon Security Force na amuk laukat pangamkre. Matang asida bulletin asiloishin jare Manipur miyang gi punsida khwaidigi hena maru oiba state asigi lepak asigi amadi malem gi I pau singi damak SKTV News bu miyang taduna lebiu pomnamak pu kurum jare.